Miss TV Ming Tavi Singu Tam Kumanar Tram Nox on the Krumjari, Loinana, Nasigi, Moroba Pau Pijari. I know to sing Makanami Matanga, BJP Nordics inserts Sambit Patraga, Mute Singer, Tongan Unaduna, Kanakre. Al Orbisingi, no Migoeva, Naturopathy, Yoga Campama, Nasi Banto Cray. Kulunga passing power yaro haibigi conjunction sangsin Cray. Loinana, England Gawang Tunga Sarukta Leba, Angang Sing Sanbung Amada, Anisuba Lanzawi, Pokai, Bomb, Sama, Humdramanga, Leramba, Tanga Cray. Mapunga Paulo with the sea. Ngasi PAODAM ano Vice Minister ama Khandrabadi state asida suspended animation lairagani hawjik ano walenga ki lusingba khanabagi mihut sing khoiren masa panduna mifam sathanari nongthombam birena Chief Minister phamdagi resign tawkhibadagi lengak pasingi marakta ano lusingba ama khananabagi matangda ngarang su tongan mafam singda question send na mifam pangthok na kibani ngasi su hotel impanda BJP Nordics in charge amadi BJP national spokesperson Sambit Patraga Miss Singa unaduna khana naina kre hojik phawbugi oina kanan semester oigani haiba ngamdri ngasi ayuk north AOC da leiba hotel impanda BJP Nordics in charge amadi BJP national spokesperson Sambit Patraga BJP Manipur state president A Sardayauna MLA Singa matang unaduna wari shanake Tongan ba pungpham singda haiba muse sing adu amam to aina mahakawari sanaki hojik phawda mahak unariba muse sing adudi thongju kendragi thongam Biswajit Kaksin kendragi Mayalamam Rameshwar Singai kendragi Khasim Wasum Hairo kendragi Thoksam Radesham Tamai kendragi Ongo Nyumai Ketagau kendragi Nurul Hasan Paswai kendragi Sapam Kunjakeshwar Lamlai kendragi K Sibomcha Konthojam kendragi Dr Sapam Ranjani Sambit Patraga Unava Lakiba Singa Pami Singna Lenga Ki Oidiba Pim Masi Matanga Hangbo Hangi Pakum Ayamba Mute Singna Piramba Latri Adu Paswa can MLA Sapam Kunjakesona Hangbo Hangi Pakum da BJP Lusingba Sabit Aikoi in charge Amani Mahaka Unaningbagi Lakpani Hojik Pawi and High Commandagi Anu Lusingba Ama Kanbagi Wapam Harek Latri Punamak High Commanda Lep Lagani Haina Pondoki Nakalam Kaksin Kendagi Mangam Rameshona Mahak Lanai Tabak Amagi Lakmani Satariba before Masigamari Lena de Haina Pondolam Ki Panbaya of the NPP working president Amadi NPP legislative Ki Lusingba Oina Hanak the Kankiba Ketagau Kendagi MLA Nurul Hasana NPP NDA Sanmeriba Party Amakakni Manipurgi and Birena Lusingba Lengak Asida Pen the Bakaya Laibadagi Lengak Tagi Sogot Pale behind a Lautok Kivani Adubu Hosik Party as na BJP na Anu Lusingba Anuba Lengak Ama Lakpada Amuk Sotkani Natraga Solo Haiba Ngamdri Hainasu Pond Utpale Kravani Nasigi Famasina Anu Lengaki Lusingba Makanba Ngamdrabadi State Asida suspended animation Legatoribani Maramasina Nasigi Mita Manipurgi Anu Mr. Ama Suena Kalak Bayai Hai Surya Foundation, New Delhi International Naturopathy Organization, INO, New Delhi National Institute of Naturopathy, NIN, Pune, Kamanipur Yoga and Nature Care Association, Amasong, Southern Manipur Rural Technology Service Institute, Smart Kaksingna, Government of India, Ministry of Ayush ka Kusam Narga, January Taik Trangwadagi, February Taik Trang of Hova Tham Sumna, Satrakniba, Thorungi Manungsana, Al Obisingi, Nomigaba, Naturopathy Yoga Camp Mangasi. Kaksing Sumnang Laikai, Masin Manau, Singak Talaiba, Anil Singh Yoga and Nature Research Hospital, Kaksinda, Pangto Kray. Campus Sigi Ngasigi Ahan session Ayukta Pung Nipandagi Tara Hawa Health Checkup Amadi Blood Sugar Diabetes Detection Program Pangto Ki. Nungtildana Naturopathy Amasung Yoga Gi Cannabis Singi Matanga, Awareness Program Pangto Ki. Thoramadura Senate Citizens Forum Kaksingi President Ex Minister Noaitem Nimai. Kamanipur Yoga and Nature Care Association Kaksingi Chief Functionary Secretary Dr. Manglam Rajkumar Amadi Senate Citizens Forum Kaksingi Secretary Kaksing Municipal Council Hanagi Chairperson Ketrimem Kulhari Loinana KSS Manihal Devi Retired Principal Kaksing Higher Secondary School na Thromapu Singh Saruk Yaki Awareness Program Adura Hojik Al Oiribas Singh da Thenriba Khudong Sadab Singh
हाइबे हिरमदा डॉक्टर एन निशान सिंह ना योगा अमसुंग नेचुरोपैथी की चिंजाक ना स्ट्रेस हंथहनबदा अमदी जेरेट्रिक केयर दा पीरिबा कानबसिंग हाइबा हिरम असिदना डॉक्टर नाउरेम अमरावती देवीना अदुगा योगा एक्सरसाइज एंड जेरेट्रिक केयर दा पीरिबा कानबसिंग हाइबा हिरमदना डॉक्टर वाई राजेश ना वांगांग की ngasi पांथोखिबा कैंप अदुदा अहल और मियोय मरफू हेनबना सरुक याखी इंटरनेट सिनबा मतमदा सेफ ओइना अमदी डाइट लेना इंटरनेट सिनबगी अवेयरनेस हेंगत हन्नबा पांडमदा टुगेदर फॉर अ बेटर इंटरनेट हाइबा थीमदा सेफर इंटरनेट डे की मतंगदा नोमी ओइबा डिस्ट्रिक्ट लेवल वर्कशॉप अमा मिनी सेक्रेटरीट कॉम्प्लेक्स बिष्णुपुर की सीडी कॉन्फ्रेंस हॉल दा डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर अमदी नेशनल इंफॉर्मेटिक्स सेंटर एनआईसी बिष्णुपुरना खुसमना सिंधुना ngasi पांगथोखरे AC2DC बिष्णुपुर एस गुणमणि सिंह NIC की DIO राजकुमार रोमिता NYKS बिष्णुपुर की डिप्टी डायरेक्टर डॉक्टर धनचंद्र सलामना थोरमदुदा वांगलो इन सरुक याकी थोरमदुदा डिस्ट्रिक्ट लेवल ऑफिसर सिंह अमदी मरी लेनबा ऑफिसर सिंह सु सरुक यादना सेफ ओइना इंटरनेट प्रैक्टिस सिननबा की मतंगदा वाखल तामिनकी DIO राजकुमार रोमिताना फोनोखिबदा हौरक्लिबा महैरोई सिंगदसु मपुंग फाना नॉलेज लेननबा ngasi थोरम असि डिस्ट्रिक्ट असिदा लेबा स्कूल कॉलेज महिलोइसंग सिंगदा थुंगना अवेयरनेस पांथोखिगनी हाइकी थोरम की सरुक अमा ओइना बिष्णुपुर हायर सेकेंडरी स्कूल दसु मरी लेनबा हिरमदा पावर पॉइंट प्रेजेंटेशन तौदुना वा ngangbga loinana mahiroi singi knowledge khangdoknaba quiz program amasu पांथोखि याम्बेम लाबना टीवी डिस्कशन अमदा पाम्बैन लुसिंगबा UNLF की मतांगदा अरानबु वाफम थमलुबा अदु लाले हाइना सेंगदोखरे ngasi इम्फाल वेस्ट डिस्ट्रिक्ट की मफम अमदा पाउमिसिंग ग उनबा अमदा याम्बेम लाबना हाइकिबदा सही हुंफु हेना इरमदा मसिबु निंग तमनबगी दमक लान हौदुना लाक्लिबा हौजिंगना इंडिया लेंगा का सीजफायर तौनदुना पॉलिटिकल डायलॉग तौरगा निंग तंबा प्रोक्नबा होनरिबा असिबु सरेंडर हाइरुबा अमदी हौखिबा सही अक्टोबर अनिदा कांगपुकपिदा कुकी सिंगना मैतै अनि फाखिबा दु कुकी सिंगा ओनरबा याय हाइना इरुबदा महाकी मयुमदा खुलाई पाइबा मियोय खरना लाक्लगा सोशल मीडिया दगी लौथोकनबा हाइरमखिबा अदु महांगना साजिंदुना UNLFP नि हाइखिबा अदु सोइख्रे हाइना सेनोटलगी मतुंगदा असिंगबा थोंग असि अमोना थोलरोय हाइखि हौखिबा सही अक्टोबर की तांग अनिदा मिस्टेक नि मदु मिस्टेक अदु वापि वन हाइजरी अदुगा अइना मो पखाताना स्माइन तो सोइबा कोटपकी गाबकी बेसिक discussion kali ko tay jera ko se bagi au mai ke asoi be se soi hai ni ba dunle pambe ya ina la ne hai jari soi hai jari mai ko इम्फाल ईस्ट डिस्ट्रिक्ट के मनुंगल लैबा एजुकेशनल प्रोफेशनल्स सिंगी ओइबा HIVS प्रिवेंशन एंड कंट्रोल एक्ट 2017 की लीगल अवेयरनेस प्रोग्राम अमा ngasi लम्फेल RD विंग द लैबा MSACS की कॉन्फ्रेंस हॉल दा पांथोखरे अवेयरनेस प्रोग्राम अदु मणिपुर स्टेट एड्स कंट्रोल सोसाइटी की मियंग मखादा कम्युनिटी नेटवर्क फॉर एम्पावरमेंट कॉन सिंदुना पांथोखिबनी तोंगान तोंगानबा स्कूल सिंगदगी लाकपा ओजा अमदी ZEO ऑफिस की प्रोमपार्ट की स्टाफ सिंग सरुक यादना पांथोकपा थोरम अदुदा स्टेट ऑम्बुड्समैन ऑफिसर डॉक्टर KH Sasi Kumar Mangangna resource person in a Wanganki Nasi awareness adu sinbagi matangda kongi president RK Nalitana Thoram ase ISIB H ka sagonaduna hingliba singbu kanagum makharana tati tawaina amadi hantana yembiba yauriba ase lephannaba pangthokpani maru oina mioi ayamana ISIB H Prevention and Control Act 2017 gi Madam da Mamutana Kangdabana, Madam Orega, ISIB, Esna, Sagonaduna Hingliba Sing, Maruina, Mahiroi Singda, Tati Tawina, Tawiba Kaya, Yoribasi, Lepanaba, Thermasi Pangtokpani, Thermasi Makataransu, Pangtokigani, High Impal East District Manung da Liba Educational Professional Singi
lamdam asida 2023 gi me ahum dagi thokliba irang asida kuki khulai paiba singna landrak pamatamda masagi khun ngakna ba thorkiba khun ngakpa sing phaba punba hatpana singbagi thodok singi mayokta sagumol mabutau mantri laikai community hall da sagumol apunba mera paibi singna sinduna khul ngakpa phaba punba yaningde haiduna wakat mifam chathakre mifam aduda saruk yakhibi mera paibi wangkhem ongbi nonina phonukibada iramdam ireibak asida kukina landar pada ngakthok trabadi ekhoi loina siba tarani haiduna isas isu singna thauna lingjenga loinana khutta utubatu paiduna iramdam ireipak ngak ibasingbu leibak ki angam mathau singna makhoibu phaba punba tawbiganu leibak asigi angam mathau singna nungai tabak ya lebasu karamna ing tappa leibak amukhana ohengani haibadu khana beu haina su phongdokhi wakan mifam aduda kalingpak pumbasida afaspat 1958 laktokadabani matik sadaba lusingba laktho haibna singba placard singsu sinaki gi pathok chingna chu chai apam pam de tatna di lambi je hani lambi da amukta chalamba ngamaroi dro jamia mamusu leibak si pali ba sasal achawa pai ba singda amukta je sigi lambi je hani da simbiu kai do bage mama oi bi singna apagi si wakal se asigim da tana se ne punjan na bana join ni gaina akoi ju lekai je punjan na akoi kai do chige akoi kai to je leibak roina tho Manipur gi afaspa mphung phana lathokadabani khulngakpa phaba amadi hatpa yaroi khulngakpa mairoi phajinu thamliba si atubada thadokadabani haiba yauna tongan ba demand kya tawduna ngasi kambam leikai community hall da wakat mifam chathakre wakat mifam aduga mari leinana kambam leikai apunba maira paibi loop ki joint secretary arambam latana phongdokpada khulngakpa phaba punba hatpana singba toribasi nongmadi mama oibi singna miyamgi mihut oiriba MLA yankhai gi mathakta laman khubakloi hainingai leite assembly da lamdam masigi tungil laibak lepnaba khana naina bada khana naina ba matam khana lainaga ba matam asida kanana singbu oigani haibaromda khana naina leire haiki magna makha tadro hai kuki MLA tarana tongan thamkhraga leiriba MLA yankhai asina lamdam asida leiriba miyamgi punsi ngak senaba leiribani lamdam asigi miyamgi punsi lanthum ngakadabani amadi khun ngakpasingi punsi kanbinaba mating leina lepkadabani thoklibi irang asida khun ngakpasingbu atatai tahanba suya yaro hainasu mahangna phongdokki aduga khun ngaksari bai sa sing inau sing bayam pumna maktasu sigumba sing sina maram oirakanda khun ngakpasing dasu awaba kya amasutai sengna khun ngaksari bai sa singi sumasakti aduga khun ngakpasingi marumda sathara iba pang kudi masule piu haibo pansimasu haugiba sahi lising ni sumna kulhumdoi gi me ahumdagi ngasi phawba kuki militant singna maite de sathriba lan aduda haunroba leitana tholkiba khungakpa singmu lalhoba amagumna nom kangdana mifam pun sathakliba sei khudakta lepkadabani haina punsilok mera paibi langol game village gi maike degi phongdorokli ngasi mag iripak iramdam asi kaiba yaro haibigi damak masagi yum kai thadokuna nongjun nungsa khaktuna ayingba khangdana khulngak libani Central Force amadi State Force singna ngayok sapur thambanga gumna phaning matamda pharga akan ba ekaya pansiliba asi musilok mera paibi singi maikei di khudakta lepkadabani haina ngasi paliba lenga ki puning singsilakli amadi Manipur thamliba Armed Forces Special Power Act 1958 si khudakta lakthokkadabani loinana Civil Society Organization sing amadi masiga mari leinaba loop singna sangsilakpa khongjang singda munsilok mera paibi na saruk yagani hairi Nakalamuramda Central Force amadi State khungakpa phaba yaroi haina Federation of Indigenous Peoples Democratic Movement FIDM Langol Game Village gi Serol amna phongrokli Serol sina makha taribadi kuki militant singna maitei de sathrakliba tamthiriba lana se hawlakpada Central Force amadi State Force na mayok nabang ngamdabdagi haunobu leitana kuki mayok nanaba khungakpa sing thoroktuna maitei phurup kanba ngamki Central Force amadi Central Government na misang mikhai naiba mongda thabak toribasi yaningde Central Force amadi State Force na kuki terrorist singi maphamda athuba matamda military crackdown chathagadabani kuki singna phongna popi thariba singi mathakta logi oiba action lokhatpiu Central Government amadi Central Security Force ki divide and rule policy manba thong khudakta lepiu loidana
Manipur ya pun bagi saktam kai be yaroi khulngak pusingi matakta karingwa makal amatagi case panduna phabi ganu mamang da phaki besing athubada condition amata yawna thadokadabani central government amadi state government anina irang ase athubada losingadabani hairi ngarang nungthil pobopta sakhangdaba mioi mari laklaga sahi yamna nauriba nupa amabu nongmaina kaptuna halamba amade amabuna hana bhonaramba thawangbu yaningdeba phongduktuna ngasi tensit road lambigi paring kamu singjin phawbada leiriba club amadi mera paibi singna punduna morang kampu kewa bazar thongkhongda wakat mifam chathagre sathram liba thong asina maram oiraga miyamna ifurup asigidamak angamba mateng panglubadagi ona tainabada aikhoida onsilaga mi hatpagi thabak sathrakliba asina aikhoigi yengnabasi kanano haiba khangdabagi phiyam amada laklei haina mihat asiga mari leinana sengkhiba JC convener moirangthem surkumarna phongdrokli wakat miphamadуда convener na makata na hai leibaki lurba tanja asida hojik I masel da onsinduna mioi amagi punsibu karisu leitana khanduna hekta hatpagi thong ase akanbu mong condemn tawi maram masina JC asina tensit road ta leiba club amadi mera paibi singna mihat asigi matangda sabsawa phire mam lauduna mihat asida senaiba sing pung kunmari gi manungda phadrabadi asi bhaksang loroi thokliba irang asina maram oiraga ifurup asibu ngak liba singda tensit road maikei dagi leiba club amadi mera paibi singna Lebaki damak khanduna angam mateng pangduna amadi mafam khuding satun lakmani asingumba ahing nungthil tumdana honar khiba kaya adu tungoinaraga I masel hana boromda oina onsilagliba asidi mi yamjadraba aikoi phurup asi hena muthatnaba honarabra sahi noriba nupa masa asi kanana karigdamukta kaptuna halam libano haibadu sabchana thabak asibu sathram liba singna sendrokadabani maral leiramba tarbasu hana lekai amadi club ta pau pibiraga lekai gi leiba authority na sumthokpa warakpa yariba matam ngaktani punamuk ase nathairaga miyoibagi minungsi maset amata yengdana mi amabu karisu leitana hatokpasi yaningde haiki amramda social media platform kya da thodok ase mi ona kibani haina miyoi khrana sandrokliba ase yamna laibak thibani post asina viral orakliba maram na lekai amadi meyam da hena samam naba pohole maram aduna mi onabani haina post thagat liba sing asi na athubada sabchawa clarification ama peu mi onaba ni hairiba du kari karamba source tagi hairibano haiba wahang hanglakli Sampai yang nuaiti maramada koi kamu cendin bagi mana pai kalau mai apel lagu tensi ko masih sedana punja bani maramada ina apel tu masih babu koi yang na tawai tu babu nuaiti masih ai koi masih I masih ngatani ujung dari kam stay koi masih lang tu koi kana masih kani thanga SC manung sanba thanga gi khabrang jingjeng da leiba thanga primary health center da layeng bak lakba anabasing language doctor leitabana thanga apunwa mera paibi lukna hospital sigi office solon sinduna matam kaktana thingjin khrei solon duna hospital thingbagi khongjang sangsin bada saruk yakhibi khongjal roi amana phono kibada hospital asida leifam thokpa doctor masing suna leitaba amade mari leinaba authority da thabiraknaba kyarak hanna haijarabga basu thabak oina pangthoktabana hospital thingbagi khongjang asi sangsin bani Hojik ki record ki matung ina hospital sida doctor taruk leibagi manungda ahumna PG course tambagi satki aduga contractual oina puriba doctor KS Bikramna thanga AC manungda leiba relief camp tarada numit chuppa koina chathanduna mathau tohali maramasina doctor ani khaltana 24/7 mathau tau boktabna AC gi meyamna ana ayeki matangda layang bada achaw awaba ma mayok nari risik asigi CMO amadi medical director na award ba doctor sing thabi raknaba hanna haijakhrabrasu thabak oina onthok piraktabana thong thingjinbagi khongjang asi lawkhalakpani hairi England ge awang thangba saruk leba angang singi sanabung amada anisuwa malem gi lanjaw gi pokhai dirba bom sama gu humdra manga leramba thengnare practice bomb haina masak tak iba bomb sing adu northern Berlin gi
Wooler fangkibani expert sing haibada bomb sing adu mipai ningai ni amasung atai bomb kya su leram khiba yari Wooler Paris Council na haikibada bomb sing adu mapop kai triba amadi fuse yauri karigumba Pokhairak labadi yamna khodong thiningai ni mafam adu home guard training tawfam ni lan loisilakpada leipak manungda phumduna thamkiba wairumgani haina thajnari haukiba sahi gi December da Scotts Park ta leiba sanbung adu da Plague Park ama sanaba Paris Council na lupa crore amaga dasmik taruk funky saba hawa numit ta thabak suba sina bomb sing adu funky amadi authority sing da khanghan ki Paris Council na Brimstone site investigation da haijaraga thijin ki maduda mafam madu yamna khodong thingai oibini haiba khangki kom amadagi pakthok sauthok anduna square meter ani tawthok pada practice bombs marpudra phangki bomb sing adu aswengam thohandana lokthokki hairi Uganda da Ebola ni khanglaba case mapan sure haina lebak adugi health ministry na phongdokre makhoidogi manungda mioi tareti capital Kampala gi hospital amada layengli amana Canyon border manakta leiba city Mablergi hospital da layeng chathari atopa case saniga humpuma khaksu confirm oire hairi yamna sathiba leina asi sandrok le haina Uganda lengakna haukiba thada lauthokhrabani World Health Organization na phongdokibada Ebola gi layongdi numit nini dagina kunwa thoini phawi manungda phongdoi laihau saba kok yamna skan sikba masalda naba isok sok thaba Puk naba khong hamba handokpa amadi naton dagi yari dagi nakong dagi amasung mit dagi I tarak mani masi yamna launaganba laina ama oibanina anaba singbu tokhaina thamlaga layangi hairi Sanabagi pauda All Sora Clubs Coordinating Committee Sora na Sinduna Sora High School Playground Sathariba First 9A Side Sora Cup 2025 ki ngasi sanikba match da FC Kangsang Palena Sora FC bu panjal ahum amada thoikre ngasi gi match ki ahanba panjal adu Sora FC gi jersey number 9 Altaf na match ki minute nipan mari satpada sanki mai pakraba FC Kangsang gi panjal sing aduna jersey number 20 M Bikena match ki minute taruk amade nipungwa aduga jersey number 13 L Kishanna minute yankai satpada sanki bani All Manipur Football Association Amphan Sinduna Kurai Lamlong Artificial Turf Ground amade Sagormang Playground da pun tim tramapan na saruk yaduna group ani thok na khaidok tuna sathariba 30 suba Manipur State League ki ngasi hanba sanakiba match da AFC amade Class Sana akan balamat taunakiba aduda apiba matamgi manungda tim anina goal anini sanaduna draw oikibaga loinana ani suba match da USA amadi YPACU ani sanakiba da YPACU na USA bu goal ahum sunoda mighty ba pikre loinana tournament asigi hayeng nungthil pung tan thoga minute kuntra taba matamda Khurai Lamlong Artificial Turf Ground da UBFC amadi FCL amadi Pungkham asimakta da Sagolmang Playground na YOSC amadi AMFA anina lambat taunraba matung nungthil pung ani gi makhai taba matamdana Neroka FC amadi Sai amadi sabmanaba pungkham da MPSC amadi Nesu lamba taunargani hairi Hauzik aroibada maroi pa on pijari Anoba lusingba makhananwi matangda BJP North East Incharge Summit Patraga Mihut Singa Tongan Unatuna Khanakre Al Orbisingi Nomigoiba Naturopathy Yoga Camp Hama Pangtokre Kulunga Pusing Power Yaro Haibagi Kongjing Sing Sangsin Kre Loinana England gi awang tang basaruk to leiba angang singi sanbung amada ani suba lanjau gi pokhai dirba bomb sama humdra manga lairamba thengnakre ngasi gi oinadi image padum sandok saba matang se loijari myambu amukana kurumjari